Hello guys, RR story na mayam taram nokchari ngase su mayam gidamakta kanagum magi punsi da aseng ba thoki ba wari ma puduna laksari koi gi channel sida happy haidana thabirak badagi koi na hapcharak pani koi na sigum da wari aseng ba thoki ba wari si koi gi channel da hapcha matam da kanagum matagi hum da sokada ba madi kanagum ba matagi hum da lana khan bagi wakhalon da hapcha ban da lejide wari se tar matung da akoina chumaran do khangdok pi re haraga chumba lambi de chachi aran mal lambi thadok si habje thamja buglene na ngasi gi wari si matang sida haujarage ai isa sa lelong chajing dagini mingde hajara rogi ai isa nupa mani nupa di atopa wari dugi nupa duni ko ai khoi gi chilinauna ahum ni ichi amaga aiga ichal nupi amaga ichi di yum pan khre icha nupi dipi ai di angang oringai dagi boarding amade lai ri aina lai pa boarding do nupi nupa yeng na ba phawbadi yadi haidi yam thina cheksel aduga aisa sana basu yam na pamje aina class 9 kaba matam da covid na maram oiraga yumdale yumda sum leibado nungaite haidana ai karate class yauki masidagini aigi punsida achauba ahum ama laise ai karate hall da leibasa yamna nungai aisa amaromda kamaina isasa describe togani hairagadi aisa introvert ne adu eragasu anganga loinabadi yamna pame aina sanafamda yam luna tawzaba angang ama khakle adusu masa kanano fajana di khange adubu aiga hek pokminaba ichal nupi dawna aina loine yamna su angang oi mase ate ngang singasu aiga yam nungaina koine dana dum loine haba tare isung imana ba loine daga su aidi angang mayam duga imana ba dawna loine yim masigi matungda ai class 10 loiraga aigi karate gi ojaga coach kana tournament ama chachi hairam ai su yaki ado aina yamna nungai khidaba amana aina chalamdaida aigi imasida akhoi gi mau akhoi lekai gi haba tare ko mau thabak leitabi wathi ngangnaraga leibasu leidana moi khana naga akhoi gi nasa se oiroi medal phangak tok sunati haidana dumaina hairi edana hai ado imana di hoida yengnarasi na hairamena hai aduna ai hena thongna hapki aisu tournament chatle mafam budi kolkata dane angang singdo aigi inakta dumle moina su angonda goal lawrakadabani na adum hai next day da sanare adubu moina aisha not east machani haiduna moi masen manaraga aigi point to aigi opponent ta piraga kahan khibani sisu aina haijan banate ko niti niomdi aiko su loina khangi aduna kanana kari tawri habado loina khangi aina di second ta hore aisi kappe matang tu desu aiko lakmina ba kaido moigi loina sanaba matang oiba aduna kanamta aigi inakta laikhidi adubu nepal da ginu pane aigi base oiga doini ko moi hum la aga theme moisu yengba male moido aigi play do matam loidringai da loiselle nange point su mingonda pi haidana hairi yengo misu dum khangamido aisu moido kola kappe haidi yamna khangbirambado moina thembadagidi aisu toe aina halakpada angang khaidusu nungai jade aigi warido taraga moina su goal soidana lawgani hedana haijai ai haraujai ado ayamba moisu goal lawrakhi habitare koigi second mukti silver neba adagi akhoi manipur da hannaba train tonga laki labak pa bahaigadura labak thi bahaigadura aisa aina luna tawsaba angang tugi imunga phamina bataki madi angang nina mamaga machega yaure tournament chatpadu aisu moiga phamina ke aidi case oina kutta paidri akhoi gi imana kapak paisa du su lauthok pharak tar adagi ai matha sa ba hore aidi kutta su paisa amta yaudra namidangi mi loina chak leraga chanare adusu aidi paisa oina yaudabani na chadabida leibado angang napi tugi mama duna aigisu chak lawbirakhi aise ikai chak to saboi chadaboi tawraga adum hondokre moigi mamaga wari mayam chu sanare moigi mache dudi ko ngaure na tummaga dum lei ahingdaga yamna kappe ba moi mache do adumna aisu moigi family ga close oirakhi habadi adumaina lambi journey do lak minabada aduga akhoi se dimapur yore moigi mache di adum ison chona lei aduda aina nungai tadana moigi earbed humdo aina pairaga marido yalaga phagi tawraga train dagi kumthare ai atopa hen ba kaimta khankidiko aigi imanabi dawna adum khalaga lai lambida aiga tournament chatminaba iyamba malai masa aigi inakta lai aduga aigi earbed khuyanduda noksilamaga nupidugi manakta mu changkhre aina khalawrini ko ontok pa mi yam thengnei da punsi se nahak leraga
ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯍꯣꯇꯦꯜꯗ ꯆꯥꯛ ꯆꯥꯅꯕ ꯇꯧꯈꯤ ꯑꯗꯨꯗꯁꯨ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯆꯦꯁꯤꯒ ꯑꯗꯨꯒꯤ ꯑꯩꯒ ꯇꯦꯕꯜ ꯑꯃꯠꯇꯗ ꯐꯝꯃꯤꯟꯅꯩꯕ ꯑꯩꯁꯦ ꯐꯥꯒꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯃꯥꯁꯦ ꯅꯣꯛꯍꯜꯂꯦ ꯃꯥꯅ ꯁꯨꯝ ꯋꯥꯕꯗ ꯎꯔꯒ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯆꯥꯛ ꯇꯣꯛꯑꯦ ꯃꯥꯁꯦ ꯀꯣꯛ ꯉꯥꯎꯋꯦꯅ ꯀꯞꯄꯦ ꯃꯣꯏ ꯃꯃꯥꯅ ꯃꯥꯁꯦ ꯏꯁꯤꯡꯗꯣ ꯊꯣꯝꯕꯋꯣ ꯑꯗꯨꯒꯤ ꯍꯩꯕꯨ ꯄꯤꯖꯕꯋꯣ ꯇꯧꯋꯦ ꯑꯗꯨꯁꯨ ꯐꯠꯇ꯭ꯔꯦ ꯑꯩꯁꯦ ꯃꯤꯔꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯃꯥꯡꯅꯤ ꯃꯥꯡꯉꯣꯏꯒ ꯈꯪꯗꯒꯤ ꯐꯥꯔꯃꯥꯁꯤ ꯊꯤꯕ ꯆꯠꯂꯦꯕ ꯑꯗꯨꯁꯨ ꯐꯪꯉꯛꯇ꯭ꯔꯦ ꯑꯗꯨꯝ ꯍꯟꯕ ꯇꯥꯈꯤ ꯋꯤꯡꯒꯔ ꯑꯅꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯟꯅꯕ ꯇꯧꯕꯅꯤ ꯑꯃꯅ ꯅꯨꯄꯥ ꯉꯥꯛꯇ ꯇꯣꯡꯉꯤ ꯑꯗꯨꯒ ꯑꯃꯅ ꯅꯨꯄꯤ ꯉꯥꯛꯇ ꯇꯣꯡꯉꯒ ꯂꯥꯛꯑꯦ ꯂꯝꯕꯤꯗ ꯑꯩꯁꯦ ꯂꯩꯐꯝ ꯈꯪꯗ꯭ꯔꯤꯕ ꯑꯗꯨꯅ ꯑꯩꯁꯦ ꯀꯣꯛ ꯉꯥꯎꯕꯒꯤ ꯒꯨꯂꯤ ꯍꯪꯉꯤ ꯑꯩꯒ ꯇꯣꯡꯃꯤꯟꯅꯕ ꯃꯌꯥꯝꯗꯨꯗꯒꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯉꯥꯡ ꯑꯃꯒꯤ ꯃꯄꯥꯅ ꯄꯤꯔꯛꯏ ꯑꯩꯅ ꯃꯣꯏ ꯋꯤꯡꯒꯔ ꯊꯥꯎ ꯍꯥꯜꯂꯤꯉꯩꯗꯨꯗ ꯄꯤꯕꯤꯔꯨꯔꯦ ꯒꯨꯂꯤꯗꯣ ꯑꯗꯩ ꯁꯨꯝ ꯂꯥꯛꯑꯦ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯂꯩ ꯆꯠꯄ ꯌꯥꯔꯣꯏꯅ ꯃꯥꯎ ꯌꯧꯔꯛꯄꯗ ꯄꯜꯂꯒ ꯂꯩꯔꯦ ꯅꯣꯡꯁꯨ ꯉꯥꯜꯂꯛꯀꯗꯧꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯒꯤ ꯃꯃꯥꯁꯤꯒ ꯑꯩꯒ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯃꯥꯅ ꯍꯥꯏꯔꯤ ꯑꯉꯥꯡꯁꯤꯒꯤ ꯃꯆꯦꯁꯤꯅ ꯀ꯭ꯂꯥꯁ 5 ꯀꯥꯔꯛꯄꯗ ꯃꯥꯒꯤ ꯕꯕꯥꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯥꯅ ꯌꯦꯡꯁꯤꯜꯂꯒ ꯂꯥꯛꯄꯅꯦꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦꯀꯣ ꯋꯥꯔꯤꯗꯣ ꯊꯥꯕꯗ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯍꯥꯏꯗꯤ ꯑꯉꯥꯡꯗꯨꯒꯤ ꯃꯆꯦꯁꯦ ꯈꯪꯅꯨꯡ ꯅꯨꯡꯁꯤꯈ꯭ꯔꯦꯅꯦ ꯑꯗꯨꯗꯒꯤꯗꯤ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯑꯉꯥꯡꯁꯤꯅꯦ ꯃꯃꯥꯅꯦ ꯃꯆꯦꯅꯦ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯅꯦꯕ ꯃꯇꯥꯡꯗꯨꯗ ꯏꯌꯥꯝꯕ ꯉꯁꯥꯏꯒꯤꯗꯣ ꯂꯛꯅꯔꯝꯃꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯂꯥꯛꯑꯒ ꯑꯉꯥꯡꯗꯨꯗ ꯆꯤꯡ ꯀꯥꯔꯨꯁꯤ ꯍꯥꯏ ꯑꯉꯥꯡꯗꯨꯁꯨ ꯌꯥꯔꯦ ꯃꯆꯦꯗꯁꯨ ꯑꯃꯨꯛ ꯍꯪ ꯑꯗꯨꯗ ꯃꯥꯁꯦ ꯌꯥꯅꯤꯡꯗꯕꯒꯤ ꯇꯥꯏꯞꯇ ꯇꯧ ꯃꯣꯏ ꯃꯃꯥꯅꯗꯤ ꯀꯥꯔꯨꯔꯣꯅ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯨꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯃꯤꯠ ꯑꯔꯥꯎꯕꯗꯨꯒ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯉꯛꯄꯗꯣ ꯑꯩ ꯉꯥꯏꯍꯥꯛꯇꯪꯗꯨꯗꯤ ꯃꯅꯨꯡꯗ ꯎꯪꯉꯒ ꯇꯥꯏ ꯍꯥꯏ ꯌꯥꯔꯦ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯈꯪꯕꯗꯒꯤꯗꯤ ꯑꯩꯁꯨ ꯌꯥꯎꯒꯦꯅ ꯍꯥꯏꯔꯦꯕ ꯆꯤꯡ ꯀꯥꯕꯗ ꯑꯩꯁꯨ ꯀꯥꯃꯤꯟꯅꯔꯦ ꯃꯥꯁꯦ ꯆꯤꯡ ꯀꯥꯕ ꯍꯧꯔꯛꯄꯗ ꯉꯝꯗꯕꯒꯤ ꯑꯩꯉꯣꯟꯗ ꯈꯨꯠ ꯁꯝꯕꯤꯌꯣꯅ ꯍꯥꯏꯔꯛꯑꯦꯕ ꯑꯩꯁꯨ ꯁꯝꯃꯦꯕ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯂꯝꯂꯥꯟꯕꯤ ꯑꯃꯒꯤ ꯈꯨꯠ ꯄꯥꯏꯕꯗꯣ ꯉꯥꯏꯍꯥꯛ ꯀꯥꯔꯨꯔꯒ ꯑꯩꯁꯨ ꯀꯨꯝꯊꯔꯛꯑꯦ ꯂꯝꯕꯤꯁꯨ ꯍꯪꯉꯛꯇꯦ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯑꯦꯕ ꯑꯩꯁꯨ ꯋꯥꯕꯅ ꯂꯣꯏꯔꯦꯕ ꯃꯇꯥꯡꯗꯨꯗ ꯐꯤꯚꯔ ꯑꯃꯨꯛ ꯇꯧꯁꯜꯂꯛꯑꯦꯕ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯕꯒ ꯆꯠꯐꯦꯠ ꯃꯥꯟꯅꯩ ꯍꯥꯏꯕꯗꯨꯅꯤ ꯉꯥꯏꯍꯥꯛ ꯂꯩꯕꯗꯒꯤꯗꯤ ꯆꯠꯄ ꯌꯥꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯍꯜꯂꯛꯑꯦ ꯄꯥꯔꯀꯤꯡ ꯌꯧꯔꯦ ꯑꯩꯁꯨ ꯄꯥꯔꯀꯤꯡꯗꯒꯤꯗꯤ ꯕꯕꯥꯅ ꯂꯧꯕ ꯂꯥꯛꯑꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯍꯦꯛ ꯌꯧꯕꯒ ꯉꯛꯁꯦ ꯊꯦꯛꯀꯠꯂꯒ ꯆꯠꯄꯅꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯑꯩꯒꯤ ꯏꯃꯥꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯁꯤꯡꯗꯣ ꯃꯤꯅ ꯑꯗꯨꯒꯤ ꯌꯨꯝꯗ ꯏꯁꯥ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯑꯒ ꯃꯉꯣꯟꯗ ꯇꯦꯛꯁ ꯊꯥꯔꯦ ꯍꯥꯏꯗꯤ ꯅꯝꯕꯔ ꯂꯧꯅꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯥꯁꯨ ꯁꯠꯍꯜꯂꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯀ꯭ꯂꯥꯁ ꯆꯞ ꯃꯥꯟꯅꯩ ꯁ꯭ꯀꯨꯜꯗꯤ ꯃꯥꯟꯅꯗꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯩ ꯅꯣꯡꯃꯗꯤ ꯀꯥꯎꯗ꯭ꯔꯤꯀꯣ ꯅꯨꯃꯤꯠꯇꯣ ꯑꯣꯒꯁꯀꯤ ꯗꯦꯠ 9 ꯇ꯭ꯌꯨꯁꯗꯦ ꯅꯨꯃꯤꯠꯁꯤꯗꯅꯦꯕ ꯃꯥꯅ ꯏꯁꯧ ꯂꯥꯡꯉꯦ ꯅꯨꯄꯥ ꯑꯣꯏꯔꯒ ꯐꯣꯡꯗꯣꯔꯛꯇꯦ ꯅꯨꯡꯁꯤ ꯍꯥꯏꯔꯛꯇꯦ ꯑꯩꯅ ꯍꯥꯏ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ ꯅꯣꯏꯅ ꯚꯥꯃꯣꯟꯅꯤ ꯑꯩꯅ ꯃꯩꯇꯩꯅꯤ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯑꯩꯗꯤ ꯂꯥꯏꯔꯦ ꯑꯁꯨꯝꯅ ꯍꯥꯏꯕꯅꯦ ꯃꯔꯝꯗꯤ ꯑꯩꯗꯤ ꯀꯣꯏꯅꯈꯤꯕ ꯇꯥꯔꯒꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯄꯥꯝꯃꯦꯕ ꯑꯗꯨꯗꯨꯅ ꯃꯥꯅ ꯑꯩꯅ ꯌꯥꯔꯗꯤ ꯌꯥꯔꯦ ꯅꯪ ꯑꯇꯩꯒꯤ ꯀꯩꯝꯇ ꯈꯟꯒꯅꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯃꯥꯒꯤ ꯋꯥꯗꯨꯗ ꯊꯥꯖꯔꯒ ꯀꯣꯏꯅꯔꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯁꯦ ꯍꯣꯁꯇꯦꯜꯗ ꯆꯪꯕ ꯇꯥꯈꯤ ꯃꯥꯁꯨ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯈꯤ ꯍꯣꯁꯇꯦꯜ ꯆꯪꯉꯕ ꯃꯇꯨꯡꯗ ꯑꯩꯅ ꯋꯥꯔꯗꯦꯟꯒꯤ ꯐꯣꯟꯗꯒꯤ ꯀꯣꯜ ꯑꯗꯨꯝ ꯇꯧꯔꯒ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯏ ꯑꯗꯨꯗꯒꯤꯗꯤ ꯃꯥꯁꯦ ꯈꯪꯎ ꯎꯅꯤꯡꯉꯛꯄꯅꯦꯕ ꯑꯩꯅ ꯅꯥꯁꯟꯅꯔꯒ ꯌꯨꯝ ꯊꯣꯛꯂꯛꯑꯒ ꯃꯥꯁꯦ ꯎꯅꯕ ꯆꯠꯂꯦ ꯃꯣꯏ ꯌꯨꯝꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯄꯨꯔꯒ ꯆꯠꯄꯅꯤ ꯃꯣꯏ ꯃꯃꯥꯅꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯏꯅꯩ ꯍꯥꯏꯕꯁꯦ ꯈꯪꯗꯦꯀꯣ ꯑꯩꯅꯗꯤ ꯍꯥꯏꯌꯣꯗꯅ ꯍꯥꯏꯕꯅꯤ ꯃꯥꯅꯗꯤ ꯀꯤꯌꯦꯅ ꯍꯥꯏ ꯑꯩꯅ ꯃꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯔꯦ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯗꯁꯨ ꯃꯥꯁꯤ ꯌꯥꯗꯦ ꯆꯪꯉꯛꯑꯣꯅ ꯍꯥꯏ ꯑꯩꯁꯨ ꯆꯪꯉꯦ ꯑꯗꯨꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯍꯜꯂꯛꯑꯦ ꯅꯦꯛꯁ ꯗꯦꯁꯤꯗ ꯑꯩꯒ ꯃꯥꯒ ꯀꯣꯜ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯁꯤꯗ ꯃꯥꯒꯤ ꯃꯦꯜ ꯐ꯭ꯔꯦꯟ ꯑꯃ ꯀꯣꯜ ꯇꯧꯔꯛꯑꯦꯅ ꯍꯥꯏꯕꯗꯤ ꯃꯃꯥꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯁꯦ ꯃꯥꯒꯤ ꯃꯦꯜ ꯐ꯭ꯔꯦꯟ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯊꯥꯖꯔꯨꯗꯦꯕ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯃꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯇꯥꯔꯦ ꯋꯥꯔꯤ ꯈꯨꯁꯥꯟꯅꯗꯣ ꯑꯩꯁꯦ ꯏ ꯀꯥꯔꯕꯅꯦꯕ ꯑꯗꯨ ꯀꯩꯝꯇꯗꯤ ꯍꯥꯏꯗ꯭ꯔꯦꯀꯣ ꯅꯨꯄꯥꯗꯨꯅ ꯊꯣꯡꯒꯥꯟꯗ ꯊꯣꯛꯂꯛꯑꯣ ꯁꯤꯅꯤ ꯃꯥꯁꯦ ꯑꯍꯥꯟꯕꯗꯗꯤ ꯇꯜꯂꯦꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥꯗꯨꯅ ꯀꯦꯁꯟꯅꯔꯒ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯥꯁꯦ ꯊꯣꯛꯈ꯭ꯔꯦ ꯑꯩꯁꯦ ꯀꯣꯜ ꯀꯛꯑꯦ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦꯕ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯜ ꯇꯧꯔꯛꯑꯦ ꯑꯩꯅ ꯃꯦꯜ ꯐ꯭ꯔꯦꯟ ꯊꯝꯒꯅꯣꯅ ꯍꯥꯏꯔꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯃꯥꯒꯤ ꯋꯥꯔꯤ ꯈꯨꯁꯥꯗꯣ ꯑꯩꯅ ꯌꯥꯗꯦꯕ ꯃꯔꯨꯞ ꯑꯃꯒꯤ ꯋꯥꯔꯤ ꯈꯨꯁꯥ ꯅꯠꯇꯦ ꯃꯥꯁꯨ ꯍꯣꯏ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯍꯣꯁꯇꯦꯜꯗ ꯑꯃꯨꯛ ꯆꯪꯉꯦ ꯍꯟꯗꯛꯇꯤ ꯀꯤꯄꯦꯗ ꯃꯆꯥ ꯑꯃ ꯄꯨꯁꯜꯂꯦ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯄꯨꯟꯕꯅꯦꯕ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯃꯇꯝꯒ ꯈꯥꯏꯗꯣꯛꯅꯔꯒ ꯐꯣꯟꯁꯦ ꯄꯥꯏꯔꯤ ꯄꯣꯠꯅꯤꯀꯣ ꯅꯣꯡꯃꯁꯨ ꯑꯩꯒ ꯃꯥꯒ ꯀꯣꯜ ꯋꯥꯔꯤ ꯁꯥꯔꯤꯉꯩꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯦ ꯂꯥꯛꯑꯒ ꯃꯣꯏꯒꯤ ꯌꯨꯝꯗ ꯃꯥꯒ ꯅꯣꯛꯇꯅ ꯋꯥꯔꯤꯒ ꯁꯥꯟꯅꯔꯤ ꯄꯣꯠꯅꯤꯀꯣ ꯑꯩꯁꯦ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯤꯡ ꯂꯥꯎꯏꯕ ꯁꯥꯎꯅꯤꯡꯕꯅ
ꯑꯩꯅ ꯊꯤꯅ ꯉꯥꯡꯉꯤ ꯃꯥꯁꯦ ꯑꯗꯒꯤ ꯃꯥꯁꯦ ꯀꯞꯄꯦ ꯑꯗꯨꯗꯩꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗ꯭ꯔꯤ ꯃꯅꯨꯡꯗ ꯁꯥꯟꯅꯕꯗꯤ ꯑꯩ ꯈꯪꯉꯨꯗꯦꯀꯣ ꯑꯩꯅ ꯂꯩꯕ ꯍꯣꯁꯇꯦꯜꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯉꯝꯂꯛ ꯆꯠꯂꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯅꯣꯡꯃ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯁꯤꯗ ꯏꯃꯥꯟꯅꯕ ꯇ꯭ꯔꯥꯏꯕ ꯑꯃ ꯂꯥꯛꯑꯒ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯅꯤ ꯃꯥꯅ ꯅꯨꯄꯤ ꯑꯃ ꯂꯩ ꯃꯥꯅ ꯀꯣꯏꯔꯝꯕꯅꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕꯅꯤ ꯄꯪꯁꯨ ꯌꯥꯝꯅ ꯄꯪꯕꯅꯤ ꯀꯣꯏꯅꯔꯒ ꯇꯧꯅꯤꯡ ꯇꯧꯔꯒ ꯀꯥꯏꯅꯊꯣꯛꯑꯣꯅ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯨꯒꯤ ꯑꯩꯁꯦ ꯁꯥꯎꯅꯤꯡꯉꯦꯕꯀꯣ ꯑꯅꯤꯗꯨꯗꯤ ꯍꯔꯥꯎꯔꯦꯕ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯣ ꯃꯣꯏꯅ ꯑꯩꯅ ꯍꯥꯟꯅ ꯀꯣꯏꯔꯣꯅ ꯍꯥꯏꯌꯦ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯅꯝꯕꯔꯗꯣ ꯂꯧꯕꯅꯦꯕ ꯂꯧꯔꯦ ꯑꯩꯅ ꯅꯨꯄꯤꯗꯨꯗ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯂꯣꯏꯅꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯋꯥꯔꯤ ꯄꯨꯝꯕꯁꯦ ꯍꯥꯏꯕꯅꯦꯕ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯍꯥꯏꯗꯅ ꯑꯗꯨꯒ ꯑꯩ ꯋꯥꯔꯤ ꯑꯍꯦꯟꯕ ꯑꯃꯠꯇ ꯁꯥꯟꯅꯗꯕꯤꯗ ꯅꯝꯕꯔꯗꯨ ꯀꯛꯈ꯭ꯔꯦ ꯁꯤꯒꯤ ꯋꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯥꯟꯅ ꯄꯥꯎ ꯇꯥꯔꯕ ꯃꯥꯜꯂꯦꯕ ꯑꯩꯒ ꯅꯨꯄꯤꯗꯨꯒ ꯀꯣꯏꯅꯩ ꯈꯜꯂ ꯃꯥꯜꯂꯦꯕ ꯑꯩꯅ ꯉꯥꯡꯕ ꯁꯛꯄꯁꯦ ꯃꯥ ꯇꯥꯗ꯭ꯔꯦꯕ ꯃꯥ ꯌꯥꯝꯅ ꯁꯥꯎꯔꯦ ꯑꯩꯅ ꯊꯦꯝꯕ ꯉꯝꯃꯛꯇꯕꯗꯒꯤꯗꯤ ꯇ꯭ꯔꯥꯏꯕ ꯅꯨꯄꯤꯗꯨꯗ ꯃꯇꯦꯡ ꯅꯤꯔꯒ ꯑꯁꯦꯡꯕꯗꯣ ꯍꯥꯏꯍꯜꯂꯦ ꯑꯗꯨꯗꯒꯤꯗꯤ ꯃꯥꯁꯦ ꯐꯔꯦ ꯁꯥꯎꯕꯗꯣ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ 11ꯒꯤ ꯄ꯭ꯔꯤ ꯀꯥꯎꯟꯁꯤꯜ ꯊꯥꯔꯦ ꯑꯩꯈꯣꯏꯅꯤ ꯂꯣꯏꯔꯒ ꯑꯩꯁꯦ ꯌꯨꯝ ꯊꯣꯛꯂꯛꯑꯦ ꯑꯩꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯠꯂꯦ ꯑꯗꯨꯕꯨ ꯃꯥꯗꯤ ꯇꯨꯝꯃꯒ ꯂꯩꯔꯝ ꯑꯩꯁꯦ ꯍꯧꯗꯣꯔꯛꯇ꯭ꯔꯦ ꯃꯣꯏꯒꯤ ꯃꯃꯥꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯅꯨꯃꯤꯠꯇꯨꯗꯗꯤ ꯃꯣꯏꯒꯤ ꯃꯃꯥꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯅꯤ ꯏꯆꯥꯁꯦ ꯅꯤꯠ ꯊꯥꯍꯟꯒꯦ ꯇꯧꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯌꯥꯔꯔꯣꯏ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯕꯅꯤ ꯍꯟꯗꯛꯇꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯁꯣꯟꯊꯔꯛꯑꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯅꯤ ꯑꯩꯁꯨ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯦ ꯌꯨꯝꯗ ꯍꯜꯂꯦ ꯅꯨꯡꯗꯥꯡ ꯉꯥꯏꯔꯦ ꯋꯥꯔꯤ ꯁꯥꯟꯅꯅꯕꯅ ꯅꯨꯡꯗꯥꯡꯗ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯀꯣꯜ ꯇꯧꯔꯒ ꯇꯣꯛꯅꯔꯁꯦ ꯑꯩ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯔꯦꯅ ꯍꯥꯏꯔꯦ ꯃꯔꯝꯗꯤ ꯃꯣꯏꯒꯤ ꯃꯃꯥꯒꯤ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯄ ꯋꯥꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯏꯌꯦ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ ꯊꯕꯛꯇꯁꯨ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯕ ꯉꯝꯃꯛꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯅꯨꯄꯤ ꯇꯥꯡꯕꯒꯤ ꯅꯨꯄꯤ ꯊꯕꯛ ꯅꯨꯄꯥ ꯊꯕꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯋꯦ ꯑꯗꯨꯗꯁꯨ ꯂꯣꯏꯅ ꯁꯣꯏꯔꯛꯑꯦ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯤꯅ ꯑꯗꯨꯗꯒꯤꯗꯤ ꯆꯨꯔꯨꯞꯇ ꯇꯥꯏꯅꯔꯦ ꯆꯨꯔꯨꯞꯁꯤꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯛꯈꯤ ꯂꯥꯏꯁꯨ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯩꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗ ꯑꯣꯏꯔꯒꯁꯨ ꯐꯅꯕ ꯍꯥꯏꯗꯅ ꯁꯥꯟꯅꯕ ꯆꯠꯄꯅꯦ ꯏꯃꯥꯟꯅꯕ ꯑꯃꯒ ꯏꯆꯦ ꯑꯃꯒ ꯊꯦꯡꯅꯈꯤ ꯃꯣꯏ ꯑꯅꯤꯅ ꯑꯩꯁꯦ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯗꯧꯅ ꯂꯣꯏꯅꯕꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏꯅ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯖꯕ ꯅꯤꯡꯖꯕ ꯋꯥꯖꯕ ꯃꯌꯥꯝꯁꯤ ꯎꯔꯒ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦꯕ ꯃꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯍꯟꯖꯟꯅ ꯍꯜꯂꯦ ꯑꯗꯨꯗꯒꯤꯗꯤ ꯃꯥꯁꯦ ꯑꯩꯒ ꯃꯇꯝ ꯈꯔ ꯇꯣꯛꯅꯕꯗꯨꯗ ꯁꯨꯒꯔ ꯀꯀꯥ ꯑꯃ ꯄꯥꯎ ꯐꯥꯎꯅꯕ ꯃꯥꯜꯂꯦꯕ ꯃꯥꯒꯤ ꯐꯣꯟ ꯆꯦꯛ ꯇꯧꯕꯗ ꯊꯦꯡꯅꯕꯅꯤ ꯃꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤꯗꯤꯕ ꯑꯗꯣ ꯑꯩꯅ ꯂꯥꯟꯕꯅꯦꯅ ꯀꯩꯝꯇꯗꯤ ꯈꯟꯗ꯭ꯔꯤꯕ ꯑꯩ ꯄꯨꯟꯁꯤꯗ ꯑꯦꯅꯤꯚꯔꯁꯔꯤ ꯇꯧꯔꯛꯇ꯭ꯔꯤꯕ ꯑꯗꯨꯕꯨ ꯃꯥꯒ ꯑꯩꯒ ꯑꯩꯈꯣꯏ ꯆꯦꯒꯤ ꯌꯨꯝꯗ ꯇꯧꯔꯤꯕ ꯅꯨꯃꯤꯠꯇꯨꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩ ꯑꯗꯨꯒ 1 weekꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯣꯡꯃ ꯃꯣꯏ ꯃꯥꯅ ꯀꯣꯜ ꯇꯧꯔꯛꯑꯦ ꯑꯗꯨꯁꯨ ꯑꯩꯅ ꯀꯔꯥꯇꯤꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯔꯤꯉꯩ ꯇꯟꯖꯥ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩ ꯀꯣꯜꯗꯣ ꯄꯥꯏꯈꯠꯀꯦ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯏꯔꯛꯑꯦ ꯅꯣꯏ ꯁ꯭ꯀꯨꯜꯗ ꯐꯤꯖꯤꯛꯁ ꯑꯣꯖꯥ ꯂꯩꯕ꯭ꯔꯥ ꯑꯩꯅ ꯈꯜꯂꯦ ꯀꯔꯤꯅꯣ ꯁ꯭ꯀꯨꯜ ꯑꯃꯗꯕꯨ ꯐꯤꯖꯤꯛꯁ ꯑꯣꯖꯥ ꯌꯥꯎꯕ꯭ꯔꯥ ꯍꯪꯉꯛꯏꯁꯤꯕꯨ ꯑꯩꯅ ꯌꯥꯎꯋꯦꯅ ꯈꯨꯝꯃꯦꯕ ꯃꯣꯏ ꯃꯃꯥꯅ ꯑꯣ ꯀꯌꯥ ꯌꯥꯎꯒꯦꯅ ꯍꯥꯏꯔꯛꯑꯦ ꯑꯩꯁꯨ ꯃꯁꯤꯡ ꯍꯥꯏꯔꯦ ꯑꯗꯨꯒ ꯌꯥꯔꯦꯅ ꯍꯥꯏꯔ ꯊꯝꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯀꯣꯜ ꯇꯧꯔꯛꯑꯒ ꯇꯣꯛꯅꯔꯁꯤ ꯅꯪ ꯃꯃꯥꯗ ꯋꯥ ꯉꯥꯡꯕꯗ ꯔꯦꯁꯄꯦꯛ ꯀꯥꯏ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯦꯕ ꯑꯩꯅ ꯈꯨꯝꯒꯦ ꯇꯧꯕꯒꯗꯤ ꯃꯥ ꯀꯣꯜ ꯀꯛꯑꯒ ꯕ꯭ꯂꯣꯛ ꯄꯤꯔꯛꯑꯦ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯇꯣꯛꯅꯕ ꯇꯥꯈꯤ ꯑꯩꯁꯦ ꯅꯤꯁꯥꯒꯤ ꯂꯝꯕꯤꯗ ꯁꯨꯝ ꯆꯪꯂꯛꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯗꯧꯅ ꯂꯣꯏꯅꯔꯤꯕ ꯏꯃꯥꯟꯅꯕ ꯏꯆꯦ ꯑꯅꯤꯅ ꯑꯩꯕꯨ ꯑꯃꯨꯛ ꯐꯠꯇꯕꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯄꯤꯔꯛꯈꯤ ꯅꯣꯡꯃ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅ ꯇꯝꯕ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯌꯦꯕ ꯃꯥꯅ ꯍꯥꯏꯔꯛꯄꯅꯦꯕ ꯃꯥꯁꯦ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯈꯠꯂꯦ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯎꯏꯌꯦꯅ ꯍꯥꯏꯌꯦꯕ ꯑꯩꯅ ꯑꯩꯈꯣꯏꯅꯤ ꯃꯔꯤ ꯂꯩꯅꯗ꯭ꯔꯦꯅ ꯑꯩ ꯍꯥꯏꯈꯤꯕ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯌꯥꯝꯅ ꯁꯥꯟꯅꯕ ꯄꯥꯝꯕꯅꯦ ꯑꯗꯨꯕꯨ ꯃꯃꯥ ꯕꯕꯥ ꯑꯍꯜ ꯑꯣꯏꯁꯜꯂꯛꯑꯦ ꯏꯆꯜꯁꯨ ꯑꯉꯥꯡ ꯑꯣꯏ ꯑꯗꯨꯗꯨꯅ ꯑꯩ ꯁꯥꯟꯅꯕꯒꯤ ꯂꯝꯕꯤꯁꯦ ꯇꯣꯛꯊꯣꯛꯑꯒ ꯇꯨꯡꯒꯤ ꯏꯆꯜꯒꯤ ꯑꯣꯏꯅ ꯍꯣꯠꯅꯔꯒꯦꯅ ꯈꯜꯂꯤ ꯅꯨꯄꯤ ꯀꯣꯏꯕ ꯋꯥꯈꯜꯁꯨ ꯂꯩꯇ꯭ꯔꯦ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯐꯠꯇꯕ ꯇꯧꯁꯟꯅꯕ ꯃꯤ ꯆꯥꯝꯃ ꯂꯣꯏꯅꯕꯗꯒꯤꯗꯤ ꯑꯐꯕ ꯃꯤꯒꯤꯗꯃꯛꯇ ꯁꯦꯡꯅ ꯈꯟꯕꯤꯕ ꯅꯃꯥꯟꯅꯕ ꯑꯣꯏꯔꯁꯨ ꯑꯅꯤꯈꯛ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯐꯩ ꯑꯃꯈꯛ ꯑꯣꯏꯔꯁꯨ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯃꯥ ꯏꯄꯥꯒꯤ ꯏꯆꯜꯒꯤ ꯂꯥꯏꯔꯤꯛꯀꯤ ꯄꯩꯁꯥ ꯊꯥꯗꯅꯕ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯖꯔꯦ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤ ꯍꯥꯞꯆꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯁꯣꯛꯀꯗꯕ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯂꯥꯟꯅ ꯈꯟꯖꯕ ꯂꯩꯖꯗꯦ ꯋꯥꯔꯤꯁꯤ ꯂꯤꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯋꯥꯔꯤ ꯍꯥꯞꯄꯤꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯁꯨ 9774505165 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯋꯥꯆꯦꯞꯇ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯗꯣꯝꯅ ꯍꯥꯞꯅꯤꯡꯂꯤꯕ ꯑꯗꯣꯝꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯍꯥꯏꯕ ꯇꯥꯔꯦ
ꯑꯩꯈꯣꯏꯒꯤ ꯐꯣꯟꯒꯤ ꯅꯣꯠꯁ ꯆꯩꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯋꯥꯆꯞ ꯅꯝꯕꯔꯗ ꯀꯣꯄꯤ ꯄꯦꯁ ꯇꯧꯅ ꯊꯥꯖꯤꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤ ꯋꯥꯔꯤꯗꯨꯕꯨ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯗ ꯍꯥꯞꯄ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯕꯁꯤ ꯊꯝꯖꯕ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯏꯐꯔꯦ